ngasi mukchene sina Hollywood web series Viking gi episode 29 adu pudro lakchare mamangi episode singdu yengbidaba yawragadi soidana yengbiyu wari isi mapung phana bhapta namagi damak haijabani aikoina mamangi episode 28 ki aroiba sinda ukhre legartha hoi phroki hoina tawba plan khudimak phen oibadagi hantakti mahak oina phirep asi leplagani haiduna Paris ki lanmi singa shanti gi wari sanaduna mahakpu Christian ya hallu haiduna baptize tawkhrabani masida phroki hoi legartha hoina warona Ragnar da yengduna episode adu loisan kibani madugi makha episode 29 asigi ahan masin asida Ragnar hoina kem tawduna lairiba mafam asidagi haure masida Paris ki lanmi khara lakli basi Roland nan luchingduna lakpani makoi singsi ubada Bion hoi legartha hoi chu thoktuna Paris ki lanmi singna changchalakli bisida ngaiduna laire Roland sa khitang takhalapna ekoina ngasi nakoina haiba sanalupa singdu puduna laklabani ekoina haikhiba wadudi ngaklabanina nakoi chu noina haidokhiba wadu ngaklo mafamsi haujimak thadoktuna nayumda chatnaba tawro hairamlaga Paris ki lanmi singsi chatkhre Ragnar gi miyoi sing asinasu Paris ki lanmi singna thamamiba sanalupa singsi yawbra yengge haiduna yengwada upu singsi pik thanna yawrambadagi harauduna mayamna sana singsi chakhaiduna sanari Rolona legarthada pawsi ai Ragnar da hairuge haiduna Ragnar gi manakta changagli Ragnar di hujik masasi anaba henjanbadagi tasinduna phamungsida kunduna lairi Rolona Ragnar gi manakta phamthaduna makogi sanalupa singdu poraklame hairi masida Ragnar di tumina dum lesalami Rolona tadraboi ningduna amukasu makoina sanalupa singdu porame haiduna khon khitang haurapna hairami Ragnar na nangna ngasaidagi hairibadu aisu tare aingonda hojik pawdu tabada harauningai kananingai amata leite aidi sidagi ngaiduna leirabani aduga amuksu harawi aina sikraba matung Ethelstan bu unaba phangagani haiduna Ethels na sirambalik asi yengjaduna leiri mapan sidana mayam sidi makoina talakliba pandam sanalupa sing adu phangabanina harauna party tawduna laikre masida Rologa Phrokiga chana wari khara sari Phrokina Roloda aina nakhoida hana mangjongna na haikidra Rolo hojikti Ethelstan haiba miram machaduna Ragnar gi wakhalda hu hapchalamedana hojikti kari sare hairi Rolo na su Phrokida nangna hairibadumok achumbani hairi legartha muk nakandagi tholaktuna Roloda Ragnar na tawribasi karino aidi mahakna asumna tawrakani habasi sungtha thajadabani masi oithokpa yaroi hairi Rolona aisu nangna tariba nangna uriba adumak loina ui khangbasu adu khatani hairagli legarthana Rolo nangsu mamang matam amada baptize tawkhre haina tai nangdi nasada ahongba ngasisu amata leite hairi Rolona aina hongdabagi maram chauna lei aidi hongbaju pamdi makoina haibagi yanaba poraknaba tawkhibagi wani aikogi ipaipu singi liraba culture aduna punna thambadagi aidi hongdabani adubu Ragnar di aikoi kananasu khama ngamlaroi legarthana karigino maram hayu hairami Rolona maram haibabu nangnasu khangibaduni Ethelstan maram oiraga khudima asi thoalibani haikre somdasu Kafka Elander ga wari khara sanaduna tholagli Elander na Kafta aina Ragnar gi paw ma taribase chumbra haidun hang Kafna mayamna hainarabanina soina chumamagani adubu Christian amabo aikoi mayamgi ningtho henduna thamba habasi oithoidobo wani aikoi gi isor amadi chanabibu ikaiba pibani haiduna Kafna Elander da hairi Elander na mu kanagumba ma tawduna mahakbu hatoktaba yaroi haikre mayamsina hojik tawribasi Ragnar na Christian yawkhibadagi saunaduna magi mod phongdoknaduna warisi Ragnar gi ngak ngaikre somdana Paris sidana nahankai awanglamgi misinga lan tawnarubagi laibak asi charangnarubasu hojikti makogi pifam thokpa mamaladu pikhibadagi shanti poraknabagi damak makogi church asida laison isai saktuna mayam punna lai khoramduna leiri makogi head oriba pastor asinasu mayam sida wakhan nungaina shanti oina leinaba bor piri aduga mafam sida tiliba parja miyam asina ningthau amadi ningthau machanupi Gislada parja miyam amadi leibak sibu nakoina kanbibani haiduna masada soktuna thagatpa phongdokli ningthau Charles na parja miyam asida ngasigi numit asi kayada nungai khraba numitno ngasidagidi leibak asi shanti adu amukhana porakpa oiragani tanja asida aigi ibudau athauba singdu leiramagadi kayada nungaigadabano hairami machanupi Gislana di mapada baba lanasi aikoina mai pakpa natti makoida akoina nonjaduna kibadagi makoigi apambadu pikibadagi shanti porakpani masida mai pakpani haina aikoina khanpham thokte hairagli masidagi mapa Charles asi magi haunabi ai isasi yam chokthare tumurage haiduna chatkhre hauji Gislada mu senapati Odona tanaraktuna wari mata sakisi hairami Gislana nangi wari adu kona sarasi mafam matam chade haiduna chatkhre Ododi Gislana chatkibasi warongna yengdo laheuringai tungromdagi nupi ama muk tholakli nupi sina Ododa Princess Gislana adombu pamdaba amadi nungsidabagi miyeng ama aina ui
ꯅꯪꯅꯗꯤ ꯁꯤꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯠꯅꯤꯡꯉꯤ ꯍꯥꯏꯔꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯥꯏ ꯑꯃꯅ ꯎꯗꯣꯗ ꯄꯥꯎ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯂꯣꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯎꯗꯣꯅ ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯣꯟꯅ ꯁꯥꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯐꯝꯁꯤꯗꯗꯤ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯦꯜꯒꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯐ꯭ꯂꯣꯀꯤꯅ ꯍꯦꯜꯒꯥꯅ ꯃꯉꯣꯟꯗ ꯁꯥꯎꯔꯤꯕꯁꯤ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯜꯒꯥꯅ ꯑꯩꯕꯨ ꯏꯊꯟꯗ ꯂꯩꯍꯜꯂꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯐ꯭ꯂꯣꯀꯤꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ ꯍꯦꯜꯒꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯩꯅ ꯀꯔꯤꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯦꯜꯒꯥ ꯑꯁꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯐ꯭ꯂꯣꯀꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯊꯋꯥꯏꯁꯤ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯃꯅꯨꯡꯗꯅ ꯔꯦꯒꯅꯔꯒ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯔꯦꯒꯅꯔꯁꯤꯗꯤ ꯃꯁꯥꯁꯤ ꯌꯥꯝ ꯁꯣꯛꯆꯟꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯍꯨꯃꯥꯡ ꯀꯥꯗꯨꯅ ꯕꯤꯌꯣꯟꯗ ꯃꯇꯝ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯂꯒꯅꯤ ꯑꯩꯒꯤ ꯅꯪꯒꯟꯗ ꯊꯣꯡꯈꯠꯂꯝꯕ ꯃꯌꯥꯝꯒꯤ ꯗꯥꯏꯇ ꯑꯁꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯣꯡꯈꯠꯂꯒꯗꯕꯅꯤ ꯕꯤꯌꯣꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯕꯥꯅ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯦꯒꯅꯔꯅ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯃꯗꯨꯗ ꯅꯪꯅ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ ꯅꯀꯣꯛ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯟꯕ ꯇꯝꯒꯗꯕꯅꯤ ꯃꯗꯨꯅ ꯉꯝꯒꯗꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯗ ꯍꯪꯂꯤ ꯕꯤꯌꯣꯟꯅꯁꯨ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯉꯝꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯄꯥꯟꯗꯅ ꯔꯣꯂꯣ ꯑꯁꯤ ꯃꯌꯥꯝꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯂꯥꯡꯂꯤꯕ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯄꯦꯔꯤꯁꯀꯤ ꯅꯤꯡꯊꯤꯖꯔꯕ ꯁꯤꯇꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯔꯣꯂꯣ ꯅꯪꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯎꯕ ꯉꯝꯃꯝꯃꯒꯗꯤ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯣꯛꯂꯒ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯤꯇꯤ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯁꯤ ꯑꯍꯤꯡꯁꯤꯗ ꯂꯣꯛ ꯄꯪꯈꯨꯗ ꯈꯨꯗꯨꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯣꯏꯈꯤꯕꯤ ꯂꯩꯒꯊꯥ ꯑꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯁꯜꯂꯝꯗꯕꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯂꯣꯝꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯒ ꯀꯥꯎꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯣꯗꯣꯅ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯍꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯍꯥꯏꯗꯨꯅ ꯍꯪꯂꯕꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯥꯎꯟꯅ ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯌꯨꯗ ꯑꯣꯚꯔ ꯆꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯤ ꯑꯣꯗꯣꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯍꯥꯏꯔꯤ ꯀꯥꯎꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯒꯤꯁꯂꯥꯅ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯗꯣꯅ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯈꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯄꯥ ꯆꯥꯔꯂꯤꯁꯅꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯦꯝꯃꯛꯈꯤꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯁꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯣꯏꯅꯔꯛꯇꯨꯅ ꯑꯣꯗꯣꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯄꯨꯔꯒ ꯆꯪꯉꯛꯂꯤ ꯍꯧꯖꯤꯛ ꯀꯥ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯀꯥꯎꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯄꯨꯟꯅꯕ ꯌꯣꯠꯂꯤꯡ ꯑꯃꯗꯤ ꯃꯤ ꯐꯨꯅꯕ ꯊꯧꯔꯤꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯑꯣꯗꯣꯅ ꯀꯥꯎꯟꯗ ꯑꯗꯣꯝꯅ ꯌꯥꯕꯤꯔꯕꯗꯤ ꯌꯣꯠꯂꯤꯡꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯧꯔꯤꯁꯤꯡ ꯑꯁꯤꯅ ꯀꯟꯗꯨꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯂꯤ ꯑꯣꯗꯣꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯊꯧꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯁꯨ ꯌꯥꯒꯅꯤ ꯍꯣꯔꯦꯟ ꯅꯪꯅ ꯂꯦꯞꯄꯣ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯊꯕꯛ ꯑꯁꯤ ꯀꯨꯏꯅ ꯆꯠꯊꯔꯤꯈꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯗꯣꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯀꯥꯎꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯉꯥꯛꯇꯪ ꯈꯜꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯣꯠꯂꯤꯡ ꯑꯁꯤꯗ ꯃꯈꯨꯠ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯑꯁꯤ ꯐꯥꯛꯇꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯍꯦꯜꯒꯥ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯐ꯭ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯐ꯭ꯂꯣꯀꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯍꯦꯜꯒꯥꯅ ꯅꯪꯅ ꯁꯥꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯂꯣꯀꯤꯅ ꯔꯦꯒꯅꯔꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯤ ꯑꯃ ꯁꯥꯎ ꯍꯥꯏꯗꯨꯅ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯥꯔꯤ ꯇꯁꯦꯡꯕꯗꯤ ꯁꯥꯔꯤꯕꯁꯤ ꯍꯤ ꯅꯠꯇꯦ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯅꯕ ꯀꯨꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯄꯦꯔꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯒꯤꯁꯂꯥ ꯍꯣꯏ ꯑꯣꯗꯣ ꯍꯣꯏꯅ ꯑꯋꯥꯡꯂꯝꯒꯤ ꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯒꯤꯁꯂꯥꯅ ꯑꯣꯗꯣꯒ ꯔꯣꯂꯦꯟꯒꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯈꯤꯕꯗꯤ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯂꯩꯁꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯅꯤꯁꯤꯗ ꯍꯪꯂꯤ ꯔꯣꯂꯦꯟꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯑꯣꯗꯣꯅ ꯍꯧꯖꯤꯛꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯊꯨꯅ ꯈꯪꯇꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯣꯂꯦꯟꯒ ꯑꯣꯗꯣꯒꯁꯤ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯣꯗꯣꯅ ꯁꯤꯟꯗ꯭ꯔꯤꯛ ꯀꯧꯕ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯑꯁꯤꯗ ꯁꯤꯟꯗ꯭ꯔꯤꯛ ꯑꯩꯈꯣꯏꯅꯗꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯇꯕꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯪꯍꯜꯂꯤ ꯁꯤꯟꯗ꯭ꯔꯤꯛꯅ ꯑꯃꯨꯛ ꯕꯤꯌꯣꯟ ꯍꯣꯏꯗ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯋꯥꯁꯛ ꯉꯥꯛꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯂꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯒꯤꯅ ꯕꯕꯥ ꯑꯣꯏꯔꯤꯕ ꯔꯦꯒꯅꯔ ꯑꯗꯨ ꯑꯅꯥꯕ ꯑꯃꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯕꯗꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯟꯈꯠꯄ ꯉꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ
ꯑꯣꯗꯣꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯔꯦꯒꯅꯔ ꯎꯅꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯅꯁꯨ ꯑꯣꯗꯣꯕꯨ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯈ꯭ꯔꯦ꯫ ꯕꯤꯌꯣꯅ ꯑꯣꯗꯣꯗ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯔꯦꯒꯅꯔꯗꯤ ꯍꯧꯖꯤꯛ ꯌꯥꯟ ꯃꯥꯡꯗꯨꯅ ꯈꯛ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯅ ꯑꯣꯗꯣꯗ ꯕꯕꯥꯅ ꯁꯤꯔꯕ ꯃꯇꯨꯡ ꯅꯈꯣꯏꯗꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤ ꯑꯣꯏꯅ ꯑꯁꯤꯕꯁꯤꯡꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯑꯩꯒꯤ ꯕꯕꯥꯅꯁꯨ ꯄꯥꯝꯖꯩ꯫ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯗꯣꯅꯁꯨ ꯉꯥꯛꯇꯪ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡ ꯔꯦꯒꯅꯔꯅ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤꯗ ꯄꯣꯔꯛꯎ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯣꯗꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯁꯤ ꯇꯞꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯕꯤꯌꯣꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯄꯥꯕꯨ ꯁꯪꯗꯨꯅ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯂꯩꯕ ꯎꯔꯤ꯫ ꯑꯗꯨꯒ ꯄꯦꯔꯤꯁ ꯂꯣꯝꯗꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯁꯤ ꯍꯧꯖꯤꯛ ꯁꯤꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯃꯥꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯈꯤꯕ ꯀꯨ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯕꯤꯌꯣꯟꯅ ꯀꯨꯞꯁꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯔꯦꯒꯅꯔꯁꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯄꯨꯂꯞ ꯂꯦꯞꯇꯨꯅ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯩꯒꯊꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯦ ꯍꯥꯏꯕꯈꯛ ꯉꯥꯏꯔꯦ, ꯃꯊꯃꯣꯏꯗꯤ ꯁꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯃꯃꯥ ꯂꯩꯒꯊꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯦꯒꯅꯔꯕꯨ ꯎꯅꯍꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝꯁꯤꯗ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯂꯒ ꯕꯤꯌꯣꯟ ꯑꯁꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯆꯤ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯀꯟꯅ ꯀꯞꯂꯤ꯫ ꯔꯣꯂꯣꯁꯨ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯀꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯂꯩꯒꯊꯥ ꯍꯥꯟꯅ ꯆꯪꯉꯛꯂꯤ꯫ ꯂꯩꯒꯊꯥꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯈꯪꯗꯦ ꯔꯦꯒꯅꯔ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯤꯡꯗ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯉꯁꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯅꯪꯅ ꯁꯤꯔꯕ ꯃꯇꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤ ꯑꯣꯏꯕ ꯁꯔꯒ ꯑꯗꯨꯗ ꯂꯩꯈ꯭ꯔꯕꯗꯤ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯉꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯅ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯚꯦꯜꯍꯥꯂꯥꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯟ ꯄꯨꯟꯅ ꯁꯣꯛꯃꯤꯟꯅꯈꯤꯅꯤ, ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯊꯥꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯨ ꯑꯁꯤꯗ ꯀꯣꯟꯖꯗꯨꯅ ꯀꯞꯂꯤ꯫ ꯃꯊꯪꯗꯅ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯔꯣꯂꯣꯅ ꯔꯦꯒꯅꯔꯒꯤ ꯀꯨ ꯑꯁꯤꯗ ꯉꯥꯊꯗꯨꯅ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯉꯣꯟꯗ ꯀꯜꯂꯛꯇꯨꯅꯇ ꯂꯥꯛꯈꯤꯕꯅꯤ, ꯃꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯂꯣꯠꯂꯨꯕꯒꯤ ꯀꯥꯟꯅꯔꯨꯅꯤ? ꯅꯪꯅ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯊꯣꯛꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯂꯣꯏꯅ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯪꯁꯥꯔꯁꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥꯗꯣꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯏꯁꯣꯔꯅ ꯄꯥꯝꯕꯁꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯑꯃꯨꯛ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯂꯤꯕ ꯀꯨ ꯑꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯍꯤ ꯑꯃ ꯁꯥꯗꯨꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯪꯒꯤ ꯍꯤ ꯑꯔꯣꯏꯕ ꯑꯃ ꯁꯥꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯁꯔꯒꯗ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯗꯧꯔꯤ꯫ ꯅꯪꯅ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯋꯥ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯔꯣꯏꯗꯕ ꯃꯤꯅꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯅꯁꯥꯕꯨꯁꯨ ꯅꯪꯅ ꯃꯤꯅꯝꯂꯤ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝꯁꯤꯗ ꯐ꯭ꯂꯣꯀꯤꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯈꯤ꯫ ꯐ꯭ꯂꯣꯀꯤꯁꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯔꯦꯒꯅꯔꯗ ꯊꯤꯅ ꯆꯩꯔꯝꯃꯒ ꯀꯨꯁꯤꯗ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ, ꯑꯩꯅꯗꯤ ꯅꯪꯕꯨ ꯐꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯔꯤꯁꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯈꯔ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯔꯦꯒꯅꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯦꯔꯤꯁꯀꯤ ꯒꯦꯠꯁꯤ ꯍꯦꯛ ꯌꯧꯕꯒ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯅ ꯒꯦꯠꯁꯤꯗ ꯂꯩꯍꯧꯔꯒ ꯀꯨꯁꯤꯕꯨ ꯊꯥꯡꯂꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯁꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅꯁꯨ ꯂꯝꯕꯤꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤꯗꯃꯛ ꯕꯦꯚꯥꯔ ꯑꯃ ꯎꯠꯇꯨꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯣꯏꯔꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯆꯔꯆ ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯄꯦꯔꯤꯁꯀꯤ ꯑꯣꯏꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯇꯤꯜꯂꯤ꯫ ꯃꯈꯣꯏꯅꯁꯨ ꯔꯦꯒꯅꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯕꯦꯚꯥꯔ ꯎꯠꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯇꯨꯅ ꯄꯣꯔꯛꯂꯤꯕ ꯀꯨ ꯑꯁꯤꯕꯨ ꯊꯝꯗꯨꯅ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨ ꯃꯈꯣꯏ ꯇꯔꯨꯛ ꯑꯁꯤꯁꯨ ꯀꯨ ꯃꯅꯥ ꯑꯁꯤꯗ ꯄꯨꯂꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯁꯇꯔ ꯑꯁꯤꯅ ꯔꯦꯒꯅꯔꯒꯤ ꯀꯨ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯈꯔ ꯆꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯒꯅꯔ ꯑꯁꯤ ꯀꯨꯒꯤ ꯊꯣꯡꯁꯤ ꯐꯛꯀꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯀꯤꯅ ꯔꯦꯒꯅꯔꯒꯤ ꯃꯑꯣꯡꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯔꯦꯒꯅꯔꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯁꯤꯁꯨ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯁ꯭ꯇꯦꯞꯇ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯔꯦꯒꯅꯔꯅꯁꯨ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯛꯇꯨꯅ
पेरिसकी निंगथौ ओइरबा चार्लेसकी मांगक्समदा थमदुना धप तौदुना लेख्रे रेगनरना याम साथीबा अमगी सकलोन लौदुना निंगथौसिगी मांगक्समदा थमलिबा थांसोरी असिना पेरिसकी ओइना लैरिबा चौबा पास्टर असिबु मांगक्समदा थिंजनदुना हातोखरे तौरिबा मवोंग असिदा निंगथौ चार्लिस अमदी मचानुपी गिस्लासु पाखतपना लोय सेनापति ओडोसु मखोगी निंगथौसि रेगनरना फाजिनदुना थमख्रबनिना खुद थाबा असि याद्रे रेगनरगी चंगकलिबा कांगु खरसिनासु डिफेंस तौनबगीदमक सेम सादुना स्टेपता लैरि मफमसिदा लैरिबा मियाम अमदी अंगम अथौसिंगसि उपाय लेतना लेपदुना अदुमक येंगबदा तारे मसिदा निंगथौगी मचानुपी गिस्ला असिदी रेग मपागी मनाक्ता चेंसनदुना रेगनरदा अटैक तौनबा होटनरमी अदुबु रेगनरना मखुत नामना गिस्लागी मंगक्समसि पायदुना मखुत नामना निंगथौगी मंगक्समसिदा थांग सोरीसि थमली रेगनरना मपामचासिदा ngasiदी aina ngammedana hairamlaga गिस्लागी मंगक्समदा थांग सोरीसि मुक थमख्रे मसिदगी अयेंगबा अखोइना खंगली रेगनरना ममांगदा हाइखिबा अतैना तौबा प्लान खुदुमक फेल ओइरबसु मादी माइ पाक्तबा यारोय हाइखिबादु सिटी सिगी मनुंगदा चंगसनबा यानबगीदमक्ता महाकना सिलक्खिबा थौरांग ngakतनी अदुबु महाकी प्लान सिंग असि कनामतदा हाइदोक्ति खंगिबा हाइबाबु मचानुपा बियोन खतनी बियोनगा माकदना सिंदुना प्लान सिंग असि तौनब होनरकपनी अदुबु रेगनरसु मीसि पांगार हातुना अरानबा थबक्ति तौबा पामदे महाकना पामलिबसि लुटपाट तौबा खतनी अदुगा माइथीबा हाइबा मिंथोनसिसु महाकना सुंगपाम पामदे अदुगिदमक सिटी मनुंग सिदा चंगछलकनबगिदमक महाकना प्लान असि तौखिबनी रोलेना प्रिंसेस गिस्लाबु कन्नबगिदमक चेंसनगे तौई अदुबु उदोना नंगी खोंफम अदु लेंगुनु न करिगुंबा अखोइना खोंफम लेंगुरुबदी अखोइगी निंगथौगी मचानुपी ओइरबा गिस्लाबु रेगनरना सोइदना हातख्रगनी हाइख्रे मसिदगी रोलेनसु लेंगबा याखिद्रे हौजिक रेगनरना गिस्लागी मंगक्समदा थांग सोरीसि थमदुना महाकी ओइबा मियोय खरासिना प्रोटेक्ट तौदुना तपना तपना थोलकली पेरिसकी निंगथौ चार्लिसती रेगनरना मचानुपीबु पुखिबा सिदा वानथदुना लेहौरे मफमसिदा लैरिबा लानमी अमदी ओदो होइसु प्रिंसेस गिस्लाना रेगनरगी मखुत्ता चनख्रबनिना करिसु तौबा ngamdana लेपतुना लेहौरी रेगनरना तुंगहनहनदुना गिस्लाबु पुरगा दुम लागली ओदो होइना तप तपना रेगनरगी मतुंगदा दुमक इनरगली हौजिक रेगनर अमदी रेगनर होगी कांगु असि गिस्लाबु पुदुना मखोगी चंगफम ओइरबा थोंग असि यौरी रेगनरगी मियोय खरसिना मखोगी मेन गेट असि हांगतोकनबा चेनख्रे अदुबु रेगनरदी मसाजे सोकपा हेंजलकपदगी थोंग मयाय असिदा गिस्लागा पुन्ना लेपतुना लैरि हौजिक रेगनरगी कांगु असिना मखोगी मेन डोर असि हांगतोखरे थोंग असि हांगतोकलुबददी सिटी सिदा अटैक तौबा चंगनबगीदमक बियोना लुचिंगदुना मखोगी लानमी कया अमा सिटी सिदा थाजनबा हौरकले रेगनरसु मखोगी कांगुना मफम सिटी सिदा चंगकलबनिना गिस्लाबु थादोक्तुना जगा असिदगी चेनखिनबा याथंग पीख्रे गिस्लासु रेगनरगी मवोंग असि अंगकपा म फावी अदुबु रेगनरदा मुन्ना येंगमगा सिटी मनुंगलोमदा गिस्लासु चेनसनख्रे हौजिक रेगनरना गेटकी मपालोमदा तपना तपना दुमक थोलकली अदुगा महागी कांगुसिंगना सिटी मनुंग असिदा पुलप चेनसनख्रे मपानदना बियोना मपाबु ngaidुना लैरि रेगनरदी मसागी अनाबा असि हेंजनबदगी मचा बियोनगी मनाक हेक यौबगा तुरक्तुना बियोना महाकपु ngakhatpiri masida फ्रोकी होय रोलो होयसु रेगनरगी मवोंग असिदा अंगकपा मंगलोइनना रेगनरदा मुनमुन्ना येंगमदुना सिटी सिदा मखोइना पामलिबा लुटपाट तौनबगीदमक चंगसनख्रे लेगथासु मपुरोइबा सिरे हायदुना कपकै कपथोकलुरगा हिंगदुना लेरंबा असिदा रेगनर अमदी बियोनदा सावना येंगमगा सिटी मनुंग असिदा चंगख्रे बियोनसु मपागी हैसिंगलबा प्लान असि माइ पाकपदगी हराउना फजरबा ब्रेकग्राउंड म्यूजिक अमगा लोइनना मपाबु कोंदुना लेहौरी सिटी सिगी मनुंगदना रेगनरगी कांगुसिंगजिना हिंचाय आइटमबगी मतौगुम चेंसनदुना मखोइना हेक ngamliba makai lut tौबा हौख्रे मसिदगी सिनसि होंखिदुना ngasai पेरिसकी निंगथौ चार्लिसना वानथादुना लेहौरिबा मफम चर्च अदुदा मुग लागले मसिदा मकोइगी निंगथौ सिदी उंगदुना दुमक फमदुना लैरि मचानुपी गिस्लासु मथवाइ नुंगाइतना मपागी मनाकता तप तपना दुमक चंगकली ओदोना लानमी खरगा लाक्तुना मकोइगी निंगथौ सिदा सिटी सिगी काचिन कोया चंगदुना फत्रबा अवांगलमगी मीसिंग अदुना लुट तौबा याबा लोइना तौथोखरे मकोइना अपामा खुदिमक लोइना पुखरे निंगथौ चार्लिस असिदी वा मता nganगदना तुमिन्ना दुमक फमदुना लैरि मचानुपी गिस्लानासु मपागी मवोंगसिदा नुंगाइतना येंगली ओदोना अदोमना फमदुना लैबिरनु हौजिकते हौगतपिरो वा खिता nganगबियु हाइरम्मी निंगथौ चार्लिसना तपना मखोइना अखोगी सिटी असिगी इज्जत पुंबा लौख्रबनी मसिदा अइना करीमु हाइखिदौरिबनो हाइदुना निंगथौ असि मथवाइ नुंगाइतना फमली मचानुपी गिस्लाना मपादा बाबा हौजिकती अवांगलंगी मीसिंग अदु सिटी सिदगी चटख्रे अदुना किनिंगाय अमता लैत्रे हौगतपिरो हाइरम्मी निंगथौ चार्लिसु हौगतुना मफम सिदगी तपना थोखरे मथंगी सिन असिदना रेगनर होगी सिंदा मुंग लाखरे मसिदा मखोइगी अंगम मथौ लुचिंगबसिंग असि बियोनदा याम सावना मीटिंग अमा पांगथोक्तुना लैरे लेगरथाना मचानुपा बियोनदा थबा असि पांगथोकनी हाइदुना अखोदा हाना पाउ पीद्रिबा करिगिनो
ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯊꯥꯖꯗꯕꯒꯤ ꯋꯥꯔꯥ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯑꯩꯗꯤ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯈꯛꯇ ꯇꯧꯖꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯈꯤꯗꯦ ꯍꯥꯏꯔꯤ ꯐ꯭ꯔꯣꯀꯤꯅ ꯕꯤꯌꯣꯟꯗ ꯃꯔꯩ ꯈꯔ ꯌꯦꯜꯂꯛꯀꯦ ꯇꯧꯏ ꯃꯁꯤꯗ ꯕꯤꯌꯣꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤꯗ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯅꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯤꯔꯦꯞꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯕꯕꯥꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯃꯥꯏꯁꯨ ꯄꯥꯛꯂꯦ ꯑꯩꯈꯣꯏ ꯁꯤꯇꯤ ꯃꯅꯨꯡꯗꯨꯗ ꯆꯪꯕ ꯉꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯉꯝꯂꯦꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤ ꯃꯁꯤꯗ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯒꯦ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟ ꯑꯃꯨꯛ ꯃꯌꯥꯝꯁꯤꯗ ꯍꯪꯀꯠꯂꯛꯂꯤ ꯃꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯒꯤ ꯋꯥ ꯑꯁꯤ ꯀꯛꯐꯝ ꯂꯩꯇꯕꯗꯒꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯍꯟꯅ ꯄꯦꯔꯤꯁꯇ ꯂꯥꯟꯗꯥꯅꯕ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯂꯩꯍꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯐ꯭ꯔꯣꯀꯤꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨ ꯃꯥ ꯑꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯅ ꯑꯃꯨꯛ ꯐ꯭ꯔꯣꯀꯤꯗ ꯈꯥꯝꯗꯨꯅ ꯌꯥꯔꯣꯏ ꯐ꯭ꯔꯣꯀꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯕꯛ ꯑꯥꯗ ꯗꯃꯥ ꯑꯃ ꯂꯩ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯅ ꯔꯣꯂꯣꯗ ꯑꯃꯨꯛ ꯑꯪꯀꯜꯒꯤ ꯃꯣꯠꯇ ꯀꯅꯥ ꯂꯩꯍꯧꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯅ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤ ꯈꯔꯒ ꯃꯥ ꯑꯣꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯅ ꯑꯌꯥꯕ ꯑꯁꯤ ꯕꯤꯌꯣꯅꯁꯨ ꯔꯦꯡꯅꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯔꯣꯂꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯈꯔꯒ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯅ ꯁꯣꯛꯂꯕ ꯔꯦꯡꯅꯔꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯕꯨ ꯔꯣꯂꯣꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯔꯦꯡꯅꯔꯅꯁꯨ ꯁꯣꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯂꯣꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯇꯁꯦꯡꯕꯗꯤ ꯔꯦꯡꯅꯔꯅꯗꯤ ꯔꯣꯂꯣꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯁꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯋꯥ ꯂꯦꯞꯅꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯌꯥꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯕꯗ ꯇꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯒ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯃꯆꯥꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯑꯩꯅ ꯇꯥꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯋꯥꯔꯤꯌꯔ ꯔꯣꯂꯣꯁꯨ ꯌꯥꯎꯋꯦ ꯍꯥꯏꯅ ꯇꯥꯏ ꯒꯤꯁꯂꯥꯅ ꯕꯕꯥ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯆꯥꯔꯂꯤꯁꯅ ꯈꯪꯉꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯃꯤ ꯈꯔ ꯂꯩꯍꯧꯔꯤꯕꯁꯤ ꯃꯈꯣꯏꯅ ꯁꯤꯖꯟ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯇꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯦꯔꯤꯁ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅ ꯉꯥꯡꯅꯍꯧꯒꯗꯕꯗꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯅꯁꯨ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯂꯤ ꯃꯄꯥꯅ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯋꯥꯡꯂꯪꯒꯤ ꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯔꯣꯂꯣꯕꯨ ꯅꯪꯒ ꯂꯨꯍꯣꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯁꯟꯗꯕ ꯌꯥꯔꯣꯏ ꯔꯣꯂꯣꯒ ꯄꯨꯟꯗꯨꯅ ꯔꯦꯡꯅꯔꯒꯤ ꯀꯥꯡꯕꯨꯕꯨ ꯊꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯗ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯃꯠꯇ ꯍꯪꯉꯝꯗꯅ ꯕꯕꯥꯅ ꯑꯗꯨꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯁꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯨ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯁꯤꯟꯕꯗ ꯃꯆꯥꯗꯒꯤ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤ ꯒꯤꯁꯂꯥ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅ ꯑꯩ ꯖꯪꯒꯂꯤ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯔꯂꯤꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯧꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯟꯅꯅ ꯄꯥꯎ ꯑꯁꯤ ꯄꯤꯔꯨꯅꯕ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯒꯤꯁꯂꯥ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯖꯪꯒꯂꯤ ꯑꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯃꯄꯥ ꯆꯥꯔꯂꯤꯁꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯗ ꯁꯤꯇꯤ ꯑꯁꯤꯕꯨ ꯅꯪꯅ ꯀꯟꯕ ꯄꯥꯝꯗꯕ꯭ꯔꯥ ꯊꯕꯛ ꯑꯁꯤꯇꯅ ꯁꯤꯇꯤ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯄꯥ ꯑꯃꯅ ꯃꯆꯥꯗ ꯍꯥꯏꯕ ꯋꯥꯗꯨ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯃꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯣꯂꯣꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ರೆ ꯃꯁꯤꯗ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯔꯣꯂꯦꯟꯅ ꯔꯣꯂꯣꯗ ꯄꯦꯔꯤꯁꯀꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯑꯗꯣꯝꯗ ꯂꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯐꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯨ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ ꯔꯣꯂꯣꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯃꯗꯨꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯒꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯃꯨꯛ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯔꯣꯂꯦꯟꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪꯅ ꯉꯁꯤ ꯔꯦꯡꯅꯔꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯣꯛꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯔꯦꯡꯅꯔꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯗꯤꯐꯦꯟꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯔꯣꯂꯣꯁꯨ ꯗꯤꯜ ꯑꯁꯤ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯣꯂꯣ ꯑꯁꯤ ꯄꯦꯔꯤꯁꯀꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ ꯀꯧꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅꯁꯨ ꯔꯣꯂꯣꯕꯨ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯉꯁꯤꯗꯒꯤ ꯃꯈꯣꯏꯗ ꯄꯨꯟꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯒꯤꯁꯂꯥꯅꯗꯤ ꯖꯪꯒꯂꯤ ꯑꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯔꯣꯂꯣꯗ ꯊꯤꯅ ꯆꯩꯔꯤ ꯒꯤꯁꯂꯥꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯔꯣꯂꯣꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟ ꯑꯁꯤ ꯐꯖꯅ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯤꯕꯣꯏ ꯅꯤꯡꯗꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯒꯤꯁꯂꯥꯗ ꯑꯩꯒꯤ ꯃꯔꯝꯗ ꯈꯔ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ ꯔꯣꯂꯣꯒꯤ ꯃꯑꯣꯡꯁꯤꯗ ꯒꯤꯁꯂꯥꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯎꯈ꯭ꯔꯦ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯇꯤ ꯃꯆꯥꯅꯨꯄꯤꯅ ꯊꯤꯅ ꯉꯥꯡꯕ ꯑꯁꯤda ꯔꯣꯂꯣ ꯑꯁꯤ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯔꯣꯂꯣꯅ ꯄꯥꯎ ꯑꯁꯤ ꯐꯖꯅ ꯐꯥꯎꯅꯕ ꯉꯝꯗꯕꯗꯒꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯤ ꯂꯩꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯁꯨ
पाखटपगी मरक असिदा नुंगाइबा मसु फाउरी सोमदना रेगनर होइना मयोमलोमदा हलकलिबा जहाज मयाम असि समुद्र मयाय सिदा ताउदुना नुंदांग तासलकपदगी मयामसि लोइना तुमनादुना लैरी मसिदा फ्लोकीदी तुमदबिदा मथंता वखन मखंदुना दुमक लैरी महाकना सुमना लैरिङै कनागुम्बमना फ्लोकी हाइना करokpagi मखोन अमा तार फ्लोकीनासु लैथोक्तुना येंगलुबदा रेगनरना मंगोंदा कौबो ओइरमले रेगनरना हुजिक खुद खटलगा फ्लोकीबु कौसंदुना फ्लोकीसु रेगनरगी मनाक्ता चंगसंदुना फमलमी रेगनरना मसासि ngamदना नासोन पिकना फ्लोकी नंगना इथेल्स्टेनबु हातखिबा नत्रा हंगकली वाफम असि ताबदा फ्लोकीसु पाखत्तुना रेगनरदा मुन्ना येंगदुना एपिसोड असि मतांग स्वाइदा लोइसल्ले मसिगी मखा मथंग अमुक पुदुन लाक्चगे ngasiगidi mayambu अमुक हन्ना काइननबा याथंग निजरी।